अखोई मिटै प्रजा मैम से असम राइफल हाथना लोन सीदोरे मोइन मिचंग चंबीगद्रा हायरगा अखोई इमा इबेन मैम लैरिबा मणिपुरदा लैरिबसिंजे मोइन लोय हाथोकना अखोई मोइन हाथबीदना लोन सीदोरे अदुना मणिपुरदा असम राइफल थंबजे सुपाम पामद्रे मै अखोई मिचंगदा लैते कोकी मिलिटेंगी मिचंगदा लैबनिना मोइन हाजु कोकी मैम सिंगा डांस तौमिनादा हराउदना लैरिबा अदुमबदो अखोई करमाइना अखोई मैतैगी मिचंग चंगदोइनो अदुना मणिपुरदा असम राइफल सुक्तम थंबिरानो पामद्रे इमा इबेन मैम सिंजे खांगबदा वारे मोय मैम ताननबा होनबदा अहिंग यारे अखोई तुम्फम जाफम खमद्रे मणिपुरदगी असम राइफल लौथोकफिग्रा इमा इबेन पामिसे मोय लौथोखरगा इंगना चिंगना शांति ओइना अखोई लेजरगे मोंबी सुनंदा देवी ngasi akhoi asam rifle mai thadurigi si maramdi asam rifle je manipur digi lauthokpa ani subadana kwakta da tummaga leiriba imung manung mai thadoktana hatpa ahum subadana ahalaman ima iben singjida makhong na makhuna unke log पेड़ से लाग मारने के लिए डंडे से जो करंट लगाते हैं और उनके जो केमिकल स्प्रे उनमें यूज़ किया जब वार के समय तो और फिर उसने हम एज सिटीजन ऑफ इंडियन हम उसको सवाल पूछना चाहते हैं कि हम लोग अपने इंडियन नहीं है क्या एज ए सिटीजन हम उसके बिहाइंड द सिटीजन एजेंडा क्या है ngasi fawda thahum sujilaglawa irang asida manipur gi hojik tangdu leitadrba phibam asida ima khoisaunaraba kayana turbung banglada kuki militant singi oiba mongfam ama sarakani haibagi wafam ama lakpadagi maikai kayadagi lakpa thona faraba ima event singa hariba thabadu pangthokpa yaro hen thomjimada assam rifle gi mathong huktraba thong adu yaring da uthoktuna ngasidi akhoi gi honorable chief minister biren aduga home minister amit shah ji lonena madam sarda lonena prime minister narendra modi gi efficiency ahongai mara pabi ima singa efficiency singa si mai thagadore aduga ima singa akhoi mami tv da phongdorpagi matung inadi assam rifle khudik thokho assam rifle la ima singa khongna phawa kawraga tokhai ba tawhaidaba thong ka stharap si yaning de manipur da thum matamda shanti pura u haibo pham singpali hawjiki oina pawdam jeri bai chitaranjar mangi telena camera person mangang mami tv news ahongai em phải giống như đâu अखोइने ngasi protest lekai isde phamisi assam rifle gi mayoptani assam rifle ngasi अखोई की मैती प्रजा सिंह मियोट मिनै चथारिबा अकनबा अहिंसा की ओइबा चथारिबा हाइरिबा अखोई के सोलमदा लैरिबा मफम लान सोंगरिबा मफम सिंह दसु मोइना अदुगुम्बा इलेक्ट्रिक यावबा खुलाई सिजन दुना अखोई की मिसम प्रजा कयमता खुलाई पाइजद्रबा कयमता अखोई इनोसेंट नोइना अखोई नुपीना लान चंगबा मतमदा करी खुलाई पाइरगा बु चंगे मैखोइना पाइरिबा खुलाई टियर गैस स्प्रे खुदिमा अखोइदा टॉर्चर तौरिबा सोलिबा खोलिबा खुदिमक से इमा खुदिमक खांगबा लाकबा ngamdre aduna manipur chidagi assam rifle je lokok pikro sarkar nasu yengbitre central
सेंट्रल गवर्नमेंट की साइड की जो कस्टमर रेस्पॉन्स लेते अखोई स्टेट गवर्नमेंट जो रेस्पॉन्स लेते मोइन खलीबसी डिसीजन से लौब ngamdrabanina अखोई इमा सिंह hanba लेते खोंजंग ngasi चंगजलगा ngasi मायोंग नगनी हाइदन अखोई ngasi चोंथोरइबनी असम राइफल ना अदुक मतिक अखोई की हाइरिबा अखोई की इमा सिंह ची दमोइन तौरिबा टॉर्चर से अखोई स्ट्रांगली कंडेम तौय हाइजनिंगी अखोई की हजी केनो पाला लाइरिबा आरबी मैम मसी वो असम राइफल मनुंग चंगनब्रा चंगनदा मपान थोलकब्रा थोंदा मसी तौरिबा पोचे मोइन थिंगिबसे करिनो सरकार ने यंगजनबिबसु लेत्रे मरक ची अखोई मिचम प्रजा सिंजे लोइना सिरा हालगा प्रजा सिंजे न पुंगतम तो मकांदा सरकार ने एक्शन लखटपिगे हाइरिब्रा मोय पे लगे हाइरिब्रा बा अदुबो ngasi इमा ओइबा सिंसिनादि मदुगी वाहाई तो खोइना तानिंगदबा मरमना सरकार की मायबता खोइना लेप्तुना असम राइफल सिंजे सिदगे लौथोक पिग्रगा अदुबो मतमदा मणिपुर शांति पुरक्तुना इमा सिंजे शांति लेहनबियु हाइना हाइनिंग तौरी बै जाय जो सिरबा मैम से मोइना सुम येंगना लेरगे हाइब्रा खोइ सिंजे तुम सोलगे हाइब्रा खोइ लोइ तुमन लगे हाइब्रा बा मोइना संगी से कनागी मिचंगा लेदोरि बनो अखोइ कनगे हाइब्रा अखोइ की शासन जे मोइ तौबा ngamdragadi अखोइदा चप चाबा रिजल्ट दो हाइबियो बा अखोइ लेरिबा अहन इनोसेंट मैम से सुम सोगा मोइ येंगा हॉस्पिटल ट्रीटमेंट पीरगा करी तौरगा लेगे हाइबनो हाइबसे कोई सरकार दे फजन हंजनिंगे हाइ तारे अखोइगी अंगोम लेकाई मेरा पाइबी मैम नंगसी सिंजरी सिजु असम राइफल सिदे सिदा अखोइगी मिसम प्रजा इमा इबेन सिंगना पाइना करिनो पाइदोइदो कुत्ता बिरान ख्वांगचे लाख नतना करी खुलाई पाइदिगे मेखोइना मसिदे टोचर तौबे मरम करिगिनो कापिबा टियर गैस करिगिनो खोइना मोइदा करी तोगिबा लेगे ngasi aduki wahang ngasi khoi ki side gi hangjaninge haija thare असम राइफल ना मिचंग मिखाई नाइबेगी थोंग असी उरकबा मतमदा ममा ओइबी एखोइना पेंदबदगी ngasi gi dharna ase phamjabani maramdi nahan kangbaida असम राइफल की मीसिंगना अखोइगी इमा इवेंट कयाबू इलेक्ट्रिक थाजलगा संबंदे इलेक्ट्रिक थाजलगा इसिंगदे इलेक्ट्रिक करेंट थाजलगा इमा इवेंट मयामबू अवाबा तहनखिबा फूबा चैबा अदुगा केमिकल की यावबा कैनो मयामना कापसलकपदगी ई ओबा मोरोक ना बॉम सारक कापसलकपा असिगुम्बा थवोंग अदगिदी असम राइफल ना ओइरिरा कनाना ओइरिनो खंगदबा मीना चेतुमना सुरगा इमा इवेंट बु मकोक थुगाइरकपा अदुगा पेंदबा मयामदगी मामा ओइबी अखोइना लमदम सिगी मामा अमा ओइना पेंदबदगी ngasi mi wakat mi pham dharna ase phamjabani maruoina manipurda kuki militant ain kaina lakpa kuki militant singna aikoi maitaina karigumba I hawa ma tawa matamdiri lan niyom chai chadel lo na yai yade haidana aduki madik yelaga mapan gi media da aranma pau kaya sandoklaga aikoi gi maitaibu manipur asigi lamdam sigi maitaibu izat mangda bu honnarakpa izat manghaliba mapan gi media mayam sing they believe in the fake news spread by the Kuki militants and the Manipuri, the innocent people are suffering in the international level. Aduga kasulay taba by video viral amagi damaktadi Manipur ki honorable prime minister na madubu lum na lauraga pithibi ki thakta akoi maitaibu hinsaya itamba barbarian gi chanabi thaine gi tribalism gi chanabi moongda arta handoga akoi bu ikai phiru khuman ki ba dubu akoi lamdam sigi isam jamjarba phamungda tumduna laijariba mapa machabu kuthoaga makoina hatpa nongmai kapaga halaba sirani khangna nongmai kapaba duda thangna makang makakpa aduga tumliba phamungdu busu makoina mai thabiba madugi matamdadi bharat ke india ge leader amana kamen amta pass tokdaba
opposition party na chu comment pass tok de aduga ruling party na chu comment pass tok de aduga parliament da chu madu khangna de khanbi de adu khoi gi maitai nupi mayam amasu makhoi na victimize hoiraga mangan gi bam dead body ba phangan gi drabani ba dead body phangan dri ba dudi makhoi na khoi gi asibu witness Saki sabon ado mutan na bo honarakani akhoi marai ba thira mayam dubu mutan na bo honarakani ba madugi damakta akhoi na strongly India government Manipur government amadi kainogi Assam Rifle ki thawong asibu akhoi aduki mati pende ba degi akhoi na mifam ase phangjabani adubu kuki isilinau sing na khangbi gadabadi prithibi si leimai sida maitai haiba jati asibu tumna hatrabachu sumna tagi miyoi ma katang hingaurabachu mahak aduna ima laiba ku kallaga Manipur gi ningtam laiba ama purakani haibase aikoi gi yengnaba oiriba amade India government na madu khangbi yuaiba aikoi maitai gi singli sidaida prithibi bu loi chaliba British government se masi Manipur loksan naba lakama tamdaida British manga kaga hatraga Manipur da ahan ba ningtam la nei se India da ahan ba ningtam la nei base akoi Manipur da chongna grabane ba Indian National Movement da India macha mayamna chongna gi revolt togi aduga saitagraha andolon chatna chatki adubu lan haibadu di akoi Manipur khatani ba aduna akoi Manipur da lairibadi pangjara basu culture da ngaujara basu sport da ngaujara basu ning tambagi mahau ning tamna hingni hebase maitai gi isilina puna maki singli da adum iraba sagon raklaba akoi gi jinda ning tamba hebase ira abaneba aduna akoi bu namda nabagi damakta Manipur ma che thugai nabagi damakta tauraiba खुदिमाक से अरेम बतागनी अखोई मैतै इमा मैतै की इमा इबेन मयाम इसिल इनाव मयाम ना अखोई मणिपुर ngakani aidana akanna phire amaga loinana अखोई चोंथोक जरपनी मखोई ना अखोई namdaba yaroi अखोई निंगतम ने हिंगनी निंगतम ने चाहि लिसिंग अनि की ममांगदगी अखोई निंगतम ने हिंग अबनेबा मखोई ना अखोई लंकया बु ममिंग वन थोएगा लमिता मांगदब नते कांगबा निंगथौ पोई हाइबेगी दमकता कांगपोकबी कौरिबनी कांगबा निंगथौना कांगला फमान तोंगी हाइबेगी दमकता कांगला तोमी कौरिबनी कांगबा निंगथौ चाउरई हाइबेगी दमकता कांगवोंग कौरइबनी मजे हिस्ट्री ना लेंगद्रबा साखी ओइना लेरबनीबा अखोई लमदम मैतै लेबाकिनी मैतै लेबाक ओइना लेगदबनी मणिपुर ओइना लेगदबनी मपानदगी लाखा अमना अखोई लमु थुगाइबे यारोय लमदम सिदा इंडिजिनियस पीपल ना मखोई निंगतमबदो ngangnanabo honagani aina sida hainingbadi Manipur se laingangani thamba yaroi Assam Rifle lokko kadamni Manipur de laingani thamba yardi Manipur dan numit ani thomeba numit ani thokko matanda praja se waieba aduna isam jama acham jama ningthau manai amana numit ama hatheba numit ama kadang thokanda Manipur da santi oiba laiba haidu ohela ineba itihas ki laimai dege Manipur da laingangani laiba yaroi bese praja na du haura baneba adum tawduna aikoi Manipur se laingangani ani laiba yaroi Manipur ningtam na laigani Manipur ki saktam ngakani haibase ai haijage mayamda mayabunamak long live Manipur dege Assam Rifle Manipur dege kuki militant ki so Manipur dege kuki militant ki so Manipur dege kuki militant ki so ma laibangna ꯊꯨꯡꯅ ꯂꯧꯕ ꯉꯝꯗ꯭ꯔꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤ ꯄꯥꯝꯖꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯊꯣꯛꯈꯤꯕ ꯇꯣꯔꯕꯨꯡꯗ ꯇꯧꯈꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯁꯤꯗ ꯃꯣꯏꯅ ꯆꯠꯊꯈꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯌꯥꯅꯤꯡꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯕꯨ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯅꯕꯒꯤ ꯂꯥꯛꯄꯤꯔꯒ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯁꯤꯡꯁꯤꯕꯨ ꯃꯣꯏꯅ ꯇꯣꯔꯆꯔ ꯇꯧꯕꯤꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯤꯁꯤꯡꯁꯤꯅ ꯂꯩꯕꯥꯛꯁꯤꯡꯁꯤꯒꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯤꯕꯨ ꯉꯥꯛꯊꯣꯛꯆꯒꯦꯅ ꯊꯧꯔꯥꯡ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯃꯣꯏꯅꯅꯦ ꯑꯩꯈꯣꯏꯁꯤꯕꯨ ꯍꯟꯊꯕ ꯃꯤꯠꯌꯦꯡꯗ ꯍꯟꯅ ꯌꯦꯡꯗꯅ ꯃꯤꯁꯤꯡꯁꯦ ꯃꯤꯑꯣꯠ ꯃꯤꯅꯩ ꯇꯧꯔꯒ ꯅꯨꯄꯤꯁꯤꯡꯁꯤꯗ ꯃꯣꯏꯅ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡ ꯌꯦꯡꯉꯒ ꯇꯣꯔꯆꯔ ꯇꯧꯕꯤꯈꯤꯕ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛ ꯇꯧꯗꯅ
tꯧꯈꯤꯕ ꯃꯀꯣꯛꯇ ꯆꯦꯛꯅ ꯁꯨꯗꯅ ꯃꯥꯒꯤ ꯅꯣꯡꯃꯩꯒꯤ ꯕꯠꯅ ꯑꯩꯈꯣꯏꯒꯤ ꯅꯪꯒꯟꯗ ꯁꯨꯗꯅ ꯇꯧꯈꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯀꯩꯅꯣ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯊꯣꯛꯄꯤꯈꯤꯕ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗ ꯌꯥꯝꯅ ꯑꯦꯂꯔꯖꯤꯛ ꯑꯣꯏꯕ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯩꯈꯣꯏꯅ ꯃꯣꯏ ꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯁꯥꯎꯅꯤꯡꯕ ꯃꯤꯍꯥꯠꯅꯤꯡꯕ ꯃꯣꯏ ꯎꯕꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯌꯥꯅꯤꯡꯗꯕꯁꯦ ꯑꯩꯈꯣꯏ ꯏꯁꯥꯗ ꯂꯩꯖꯔꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔ MLAꯁꯤꯡꯁꯨ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯃꯣꯏ ꯆꯣꯡꯊꯣꯛꯄꯤꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯁꯛꯄꯗ ꯃꯣꯏꯅꯁꯨ ꯇꯥꯕꯤꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯁꯥꯗ ꯆꯦꯜꯂꯤꯕ ꯏ ꯌꯥꯎꯔꯤꯕ ꯃꯈꯩ ꯃꯩꯇꯩꯒꯤ ꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛ ꯃꯌꯥꯝꯅꯁꯨ ꯈꯪꯕ ꯑꯣꯏꯁꯅꯨ ꯁꯦꯟꯇꯔꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯣꯏꯔꯤꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯁꯤꯡꯁꯤꯅꯁꯨ ꯈꯪꯕ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯣꯡꯉꯤꯕ ꯐꯜꯂꯤꯕ ꯏꯃꯤꯠꯇ ꯄꯤ ꯇꯥꯗꯅ ꯇꯧꯔꯤꯕꯁꯤꯡꯁꯦ ꯃꯣꯏꯅ ꯈꯪꯕꯤ ꯎꯕꯤꯗꯦ ꯍꯥꯏꯕꯗꯤ ꯅꯣꯏꯅ ꯏꯔꯥꯡ ꯁꯧꯒꯠꯇꯅ ꯂꯩꯕꯥꯛꯁꯦ ꯏꯔꯥꯡ ꯊꯣꯛꯍꯜꯂꯦ ꯍꯥꯏꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯗꯁꯨ ꯄꯤꯔꯦ ꯑꯩꯈꯣꯏꯗꯁꯨ ꯕꯗꯅꯥꯝ ꯆꯥꯔꯦ ꯑꯗꯨꯒ ꯑꯍꯤꯡ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯃꯣꯏꯒꯤꯗꯃꯛꯇ ꯁꯦꯟꯅꯕꯤꯔꯒ ꯑꯩꯈꯣꯏꯕꯨ ꯃꯣꯏꯅ ꯑꯔꯥꯟꯕ ꯇꯥꯍꯟꯕ ꯁꯤ ꯑꯩꯈꯣꯏꯅ ꯌꯥꯅꯤꯡꯗꯕ ꯃꯔꯝꯅ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯃꯌꯥꯝ ꯍꯧꯗꯅ ꯆꯠꯂꯤꯕ ꯈꯣꯡꯆꯠ ꯃꯌꯥꯝꯁꯦ ꯉꯁꯤꯐꯥꯎꯗꯁꯨ ꯃꯣꯏꯅ ꯑꯐꯕ ꯋꯥꯍꯩ ꯑꯃꯇꯁꯨ ꯍꯥꯏꯕꯤꯗꯦ ꯑꯗꯒꯤ ꯉꯁꯤꯐꯥꯎꯗꯁꯨ ꯃꯣꯏꯅ ꯑꯩꯈꯣꯏꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯒꯤ ꯃꯔꯝꯗ ꯃꯣꯏ ꯉꯁꯤꯐꯥꯎꯗ ꯔꯦꯁꯄꯣꯟꯁ ꯄꯤꯕꯤꯗꯦ ꯃꯔꯝꯗꯤ ꯃꯣꯏ ꯃꯅꯥ ꯐꯪꯉꯤ ꯃꯃꯤꯠ ꯎꯗꯦ ꯃꯃꯤꯠ ꯎꯅ ꯎꯁꯟꯅꯗꯦ ꯃꯅꯥ ꯇꯥꯅ ꯇꯥꯁꯟꯅꯗꯦ ꯃꯔꯝꯗꯤ ꯃꯣꯏꯅ ꯑꯩꯈꯣꯏꯁꯦ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯅꯣꯏꯗ ꯏꯔꯥꯡ ꯁꯧꯒꯠꯄ ꯃꯤꯅꯤ ꯅꯣꯏꯅ ꯆꯣꯡꯉꯤꯕ ꯐꯜꯂꯤꯕꯗꯨ ꯃꯌꯥꯝꯗꯣ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏ ꯍꯥꯏꯕꯒꯤ ꯊꯧꯑꯣꯡꯁꯦ ꯑꯩꯈꯣꯏꯗ ꯉꯁꯤꯐꯥꯎꯁꯤꯗ ꯃꯣꯏꯗꯒꯤ ꯆꯤꯟꯗꯒꯤ ꯃꯁꯤꯃ ꯑꯩꯈꯣꯏꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡꯁꯦ ꯉꯁꯤ ꯁꯛꯁꯦꯁ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯉꯁꯤꯐꯥꯎꯗꯁꯨ ꯑꯩꯈꯣꯏꯗ ꯏꯟꯐꯣꯔꯝ ꯇꯧꯕꯤꯔꯛꯇꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯣꯏꯅ ꯊꯦꯡꯅ ꯐꯝꯗꯅ ꯏꯔꯥꯡ ꯁꯧꯒꯠꯂꯤꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯑꯃ ꯑꯗꯨꯒ CRP ꯃꯌꯥꯝ ꯆꯪꯉꯛꯄꯗꯁꯨ ꯉꯥꯏꯔꯦ ꯑꯩꯈꯣꯏ ꯑꯣꯏꯔꯤꯕ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯁꯦ ꯅꯣꯏꯃꯨꯛ ꯆꯤꯟ ꯀꯟꯕ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯉꯁꯤꯐꯥꯎ ꯉꯥꯛꯇꯅ ꯂꯩꯕꯥꯛꯁꯦ ꯏꯔꯥꯡ ꯊꯣꯛꯀꯗꯧꯕ ꯃꯌꯥꯝꯁꯦ ꯉꯁꯤꯐꯥꯎ ꯉꯥꯛꯏꯕꯁꯤꯒꯤ ꯃꯣꯏ ꯃꯔꯝꯗꯣ ꯈꯪꯉꯁꯨ ꯈꯪꯗ꯭ꯔꯦ ꯎꯔꯁꯨ ꯎꯁꯤꯟꯅꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯦꯟꯗꯕ ꯃꯌꯥꯝꯁꯤꯒꯤ ꯄꯨꯂꯞ ꯁꯧꯒꯠꯂꯒ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯁꯦ ꯉꯁꯤꯐꯥꯎꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯡꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯍꯥꯏꯕꯗꯤ ꯑꯄꯨꯟꯕ ꯃꯩꯇꯩꯁꯤꯡꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯒꯤ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯔꯤꯁꯤꯒꯤ ꯉꯁꯤ ꯅꯣꯏꯅ ꯁꯤ ꯇꯧꯔꯤꯁꯦ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯣꯏꯒꯤ ꯅꯤꯡꯕꯁꯦ ꯊꯨꯡꯍꯟꯒꯅꯤ ꯑꯗꯨꯒꯤꯁꯤ ꯃꯊꯛꯇ ꯅꯣꯏꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡꯁꯦ ꯑꯩꯈꯣꯏ ꯂꯩꯔꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯐꯪꯍꯟꯒꯅꯤ ꯍꯥꯏꯔꯒ ꯊꯦꯝꯃ ꯑꯉꯥꯡꯗ ꯃꯤꯊꯥꯏ ꯄꯤꯔꯒ ꯊꯦꯝꯕꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏꯗ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡꯁꯦ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯔꯤ ꯃꯤꯠ ꯎꯔꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇꯕ ꯅꯠꯇꯦ ꯃꯣꯏꯅ ꯈꯜꯂꯤꯕ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯕ ꯎꯕ ꯉꯝꯃꯤ ꯃꯣꯏꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯣ ꯑꯩꯈꯣꯏꯅꯅꯦ ꯍꯥꯏꯕꯗꯤ ꯉꯁꯤꯐꯥꯎꯗ ꯌꯥꯅꯤꯡꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯄꯨꯊꯣꯛꯄꯤꯗꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯊꯧꯑꯣꯡꯁꯤꯡꯁꯦ ꯌꯥꯅꯤꯡꯗꯕ ꯑꯣꯏꯅ ꯎꯠꯂꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯄꯨꯟꯕ ꯂꯨꯞꯁꯤꯅꯅꯦ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ CRPꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯊꯣꯛꯄꯤꯈꯣ ꯃꯣꯏ ꯑꯩꯈꯣꯏꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯊꯣꯛꯄꯤꯈ꯭ꯔꯣ ꯑꯗꯨꯅ ꯑꯩꯈꯣই ꯃꯣꯏꯅ ꯁꯦꯟꯅꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯅꯕꯁꯦ ꯑꯩꯈꯣꯏ ꯄꯥꯝꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯂꯨꯞꯁꯤꯅ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯃꯣꯏꯒꯤ ꯑꯣꯏꯅ ꯂꯥꯟ ꯁꯣꯛꯅꯕꯁꯦ ꯑꯩꯈꯣꯏꯅ ꯑꯁꯤ ꯑꯣꯏꯅ ꯄꯥꯝꯖꯩ ꯑꯩꯈꯣꯏꯁꯤ ꯊꯥ ꯑꯍꯨꯝ ꯆꯨꯞꯅ ꯉꯥꯏꯖꯔꯛꯑꯕꯅꯤ ꯑꯩꯈꯣꯏ ꯀꯔꯤꯃꯇ ꯑꯍꯦꯟꯕ ꯑꯃꯠꯇ ꯇꯧꯗꯦ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯈꯪꯕꯤꯔꯕꯅꯤ ꯅꯠꯇꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯝꯗꯥꯅꯔꯤꯕ ꯑꯩꯈꯣꯏ ꯂꯥꯟ ꯁꯣꯛꯅꯔꯤꯕꯁꯦ ꯀꯅꯥꯃꯠꯇ ꯌꯥꯎꯕꯤꯗꯦ ꯍꯥꯏꯕ ꯄ꯭ꯔꯖꯥꯒ ꯁꯣꯛꯅꯖꯕ ꯂꯥꯟꯅꯦ ꯍꯥꯏꯕ ꯄ꯭ꯔꯖꯥꯅ ꯁꯣꯛꯄ ꯂꯥꯟꯅꯦ ꯍꯥꯏꯕꯁꯤꯗꯤ सरकारकी माइकई सेंटर दगिसु यावते मणिपुर सरकारनसु यावबिदे अखोई प्रजानदा सोंगजबा वाने आंगां खरगा तोरगा खु सोंगजबा वाने मरम अदुना करिगिनो हाइबदा अखोई लाइरबा लबदिना लाइरबा लमदमनिना खुलाई बता सुपाइते खुलाई पाइदबनिना हौजि आंगां सिंदा प्रजा तौरी हाइबको खुलाई मुली हाइदना नहान की तांग कनोदा थोखिबा अयुक मता मपा मचा सिदना मखोय औ हाटकेबा अयुक अतादुदा टीवी थादोकबदा उरगा थमोइदना करम्बा नहान लेफ्तना लेबगम करम्बा नहान खाबा ngam godorinoba madudadi naha sinna kali ima
ꯏꯃꯥꯁꯤꯡꯅ ꯈꯜꯂꯤ ꯂꯥꯝ ꯆꯪꯉꯤꯕ ꯑꯩꯈꯣꯏꯅ ꯈꯜꯂꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯈꯜꯂꯤ ꯀꯔꯤ ꯈꯜꯂꯤ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩꯁꯦ ꯀꯥꯞꯅꯤꯡꯗ꯭ꯔꯕ ꯅꯣꯡꯃꯩ ꯃꯔꯨ ꯍꯟꯖꯤꯜꯂꯒ ꯑꯔꯦꯝꯕꯗ ꯂꯩꯇꯕ ꯁꯛꯄꯗꯤ ꯍꯩꯕ ꯍꯩꯇꯕ ꯑꯩꯈꯣꯏꯅ ꯄꯥꯏꯔꯒ ꯀꯥꯞꯀꯦ ꯍꯥꯏꯕꯁꯤ ꯋꯥꯈꯜꯅꯦ ꯍꯥꯏꯕ ꯑꯗꯨꯒ ꯅꯣꯡꯃꯩ ꯂꯥꯛꯑꯦꯅ ꯑꯃꯨꯛ ꯆꯥꯔꯖ ꯇꯧꯁꯜꯂꯦ 이봉아 ꯉꯥꯛꯄꯤꯌꯨ ꯀꯔꯤꯒꯤ ꯑꯩꯈꯣꯏ ꯈꯪꯉꯦ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯃꯃꯥ ꯑꯣꯏꯕ ꯑꯩꯈꯣꯏ ꯈꯪꯉꯦꯕ ꯑꯩꯈꯣꯏꯒꯤ ꯃꯁꯥꯗꯒꯤ ꯃꯁꯥꯅ ꯅꯣꯡꯃꯩ ꯃꯨꯟꯕ ꯍꯧꯅꯁꯦ ꯈꯪꯉꯦꯕ ꯑꯗꯨꯕꯨ ꯊꯃꯣꯏꯗ ꯆꯥꯛꯄꯅꯤ ꯍꯥꯏꯔꯝꯅ ꯃꯣꯏꯅ ꯀꯥꯞꯄ ꯌꯥꯗꯦ ꯑꯣꯔꯗꯔ ꯐꯪꯗꯦ ꯑꯗꯨ ꯊꯪꯗꯦ ꯂꯥꯟꯗꯕꯨ ꯑꯣꯔꯗꯔ ꯉꯥꯏ ꯂꯩꯔꯗꯤ ꯀꯨꯀꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯀꯥꯞꯇꯦ ꯇꯣꯔꯕꯣꯡꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯒꯤ ꯑꯣꯔꯗꯔ ꯆꯠꯄ꯭ꯔꯣ ꯁꯦꯟꯇꯔꯒꯤ ꯑꯣꯔꯗꯔ ꯐꯥꯎ ꯆꯠꯇꯦ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯥꯏ ꯑꯩꯈꯣꯏꯗ ꯅꯣꯡꯃꯩ ꯄꯤꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯄꯥꯁ ꯑꯉꯥꯡꯁꯤꯡꯅ ꯅꯣꯡꯃꯩ ꯃꯌꯥꯝꯗ ꯅꯣꯡꯃꯩ ꯂꯧꯕꯗ ꯀꯅꯥꯃꯠꯇ ꯌꯦꯠꯄꯤꯔꯛꯀꯅꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯃꯥ ꯑꯩꯈꯣꯏꯅ ꯆꯣꯡꯊꯣꯛꯀꯅꯤ ꯀꯔꯤ ꯀꯥꯞꯄ ꯂꯣꯏꯔꯒ ꯃꯥꯁꯦ ꯍꯟꯖꯤꯟꯖꯔꯛꯀꯅꯤ ꯂꯥꯟ ꯂꯣꯏꯔꯒ ꯃꯥꯏ ꯑꯉꯥꯡꯇ ꯅꯠꯇꯦ ꯅꯨꯄꯤꯒꯤꯗꯤ ꯇꯥꯡ ꯑꯍꯨꯝ ꯃꯦꯒꯤ ꯇꯥꯡ ꯑꯍꯨꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯣꯐꯤꯁ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯁꯨꯇꯤ ꯂꯧꯔ ꯆꯠꯈꯤꯕ ꯀꯔꯤꯒꯤꯅꯣ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯅꯣ ꯄꯦ ꯅꯣ ꯋꯥꯛ ꯍꯥꯏꯕꯅꯦ ꯊꯕꯛ ꯁꯨꯗꯅ ꯇꯣꯂꯣꯞ ꯄꯤꯕ ꯌꯥꯕ꯭ꯔꯥ ꯑꯣꯐꯤꯁ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛ ꯀꯨꯀꯤꯒꯤꯗ ꯇꯣꯂꯣꯞ ꯁꯥꯔꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯇꯣꯂꯣꯞ ꯂꯣꯏ ꯁꯥꯏ ꯍꯥꯏꯕ ꯑꯗꯨꯗꯤ ꯃꯁꯥ ꯂꯩꯇ꯭ꯔꯕꯗꯨꯗꯤ ꯀꯧꯔꯅ ꯀꯔꯤꯒꯤ ꯅꯣꯏ ꯀꯥꯗꯅ ꯍꯥꯏꯔꯣꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯦꯕ ꯑꯗꯨꯗꯤ ꯅꯠꯇꯅ ꯃꯈꯣꯏꯗ ꯇꯣꯡꯗꯅ ꯁꯨꯝ ꯇꯣꯡꯗꯅ ꯍꯨꯏꯅꯥꯎ ꯃꯆꯥ ꯆꯥꯡꯅꯕ ꯌꯧꯔꯒ ꯂꯩꯇꯣꯟ ꯂꯦꯛꯑꯦ ꯍꯥꯏꯕꯗꯣ ꯉꯁꯤ ꯂꯦꯛꯑꯦ ꯍꯥꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯔꯧꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯅ ꯉꯁꯤ ꯏꯅꯤꯡꯊꯧꯗ ꯂꯥꯛꯆꯔꯤꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯨꯏꯅ ꯂꯥꯛꯆꯗꯕꯅꯤ ꯊꯥ ꯑꯍꯨꯝ ꯆꯨꯝꯅ ꯉꯥꯏꯖꯔꯛꯄꯅꯤ ꯑꯗꯨꯕꯨ ꯌꯥꯗꯦ ꯑꯗꯨꯝ ꯂꯦꯜꯂꯛꯄꯁꯤꯅ ꯑꯩꯈꯣꯏ ꯊꯥ ꯑꯍꯨꯝ ꯆꯨꯝꯅ ꯀꯔꯤ ꯇꯧꯗꯣꯔꯦ ꯍꯧꯖꯤꯛ ꯇꯣꯔꯄꯨꯡꯗ ꯃꯈꯣꯏꯒꯤ ꯀꯩꯅꯣ ꯐꯨꯝꯅꯕ ꯁꯦꯝ ꯁꯥ ꯐꯨꯝꯍꯟꯒꯗꯧꯔꯤꯕ꯭ꯔꯥ ꯐꯨꯝꯍꯜꯂꯣꯏꯗꯧꯔꯤꯕ꯭ꯔꯥ ꯑꯗꯨꯒꯤꯅ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ ꯃꯤ 10,000 ꯃꯣꯏ 10 ꯇꯣꯛꯈꯤꯕꯒꯤ ꯃꯤ 10,000 ꯆꯣꯡꯊꯣꯛꯑꯦꯕ ꯃꯣꯏ 50 ꯂꯩꯔꯒ ꯑꯩꯈꯣꯏ ꯀꯌꯥꯅꯣꯕ ꯆꯣꯡꯊꯣꯛ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯂꯣꯏ ꯆꯣꯡꯊꯣꯛꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯕꯦꯇꯦꯟ ꯀꯅꯥꯝꯇ ꯂꯩꯕꯤꯗꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯀꯔꯤꯝꯇ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯕ ꯑꯩꯈꯣꯏꯁꯤ ꯂꯪꯊꯕꯥꯜ ꯈꯨꯟꯖ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯀꯥꯡꯕꯨꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯃꯥꯁ ꯄ꯭ꯔꯣꯇꯦꯁꯁꯤꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯀꯥꯟꯗ ꯍꯟꯗꯛ ꯇꯣꯔꯕꯨꯡ ꯄꯪꯂꯥꯗ ꯃꯩꯇꯩꯁꯤꯡꯒꯤ ꯖꯒꯥ ꯑꯣꯏꯕ ꯑꯦꯔꯤꯌꯥ ꯑꯣꯏꯕ ꯖꯒꯥꯁꯤꯗ ꯀꯨꯀꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯁꯤꯕ 35 ꯐꯨꯝꯅꯦꯅ ꯇꯧꯅꯔꯛꯄ ꯃꯇꯥꯡꯗꯨꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯇꯣꯔꯕꯨꯡ ꯄꯪꯂꯥꯗ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯅ ꯑꯗꯨꯒꯤ ꯄ꯭ꯔꯣꯇꯦꯁ ꯆꯠꯊꯕ ꯃꯇꯝꯗ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯇꯧꯕꯤꯈꯤꯕ ꯑꯩꯈꯣꯏ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯗ ꯈꯣꯡꯄꯥꯛꯅ ꯀꯥꯎꯕꯒꯤ ꯊꯧꯗꯣꯛ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛ ꯇꯧꯗꯅ ꯏꯃꯥ ꯏꯕꯦꯟꯁꯤꯡꯕꯨ ꯋꯥꯟꯊꯍꯟꯈꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯦꯃꯤꯀꯦꯜ ꯋꯤꯄꯟ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯋꯥꯟꯊꯗꯅ ꯃꯤ 40-50 ꯁꯣꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯥꯅꯤꯡꯗꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯦ ꯃꯅꯤꯄꯨꯔꯗꯒꯤ ꯂꯧꯊꯣꯛꯄꯤꯈ꯭ꯔꯣ ꯑꯗꯨꯒ ꯈꯠꯅꯕꯁꯨ ꯀꯨꯀꯤꯅ ꯍꯧꯕ ꯑꯗꯒꯤ ꯃꯔꯥꯟꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩꯗ ꯁꯤꯖꯤꯟꯅꯕꯤꯕ ꯁꯤꯒꯨꯝꯕ ꯌꯥꯅꯤꯡꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯁꯤꯅ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯀꯨꯀꯤꯗ ꯇꯣꯡꯁꯤꯜꯂꯒ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯀꯨꯀꯤꯒꯤꯗꯃꯛꯇ ꯂꯦꯞꯄ ꯑꯗꯨꯒ ꯃꯩꯇꯩ ꯑꯩꯈꯣꯏꯕꯨꯅ ꯇꯣꯉꯥꯟꯅ ꯀꯅꯥꯝꯇ ꯂꯩꯖꯗꯕꯗꯧꯅ ꯑꯩꯈꯣꯏꯅꯁꯨ ꯂꯩꯕꯥꯛ ꯉꯥꯛꯆꯕ ꯑꯩꯈꯣꯏꯅꯁꯨ ꯏꯃꯥ ꯂꯩꯕꯥꯛꯁꯤꯕꯨ ꯉꯥꯛꯅꯅꯕ ꯍꯣꯠꯅꯕ ꯏꯆꯥꯁꯤꯡꯁꯨ ꯉꯥꯛꯅꯕ ꯍꯣꯠꯅꯕ ꯃꯣꯏꯁꯨ ꯉꯥꯛꯅꯕ ꯍꯣꯠꯅꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯁꯦ ꯋꯥꯔꯦ ꯑꯗꯨꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯦ ꯀꯨꯀꯤ ꯃꯤꯆꯪꯗ ꯂꯩꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯦ ꯌꯥꯔꯒꯗꯤ ꯂꯧꯊꯣꯛꯄꯤꯈ꯭ꯔꯣ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯗꯤ ꯑꯗꯨꯅ ꯃꯩꯇꯩ MLA 50ꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯀꯨꯀꯤ MLA 10 ꯂꯧꯊꯣꯛꯈ꯭ꯔꯒ 50 ꯂꯩꯈꯤꯕ ꯃꯩꯇꯩ MLA ꯅꯥꯒꯥ ꯌꯥꯎꯔꯒ ꯃꯩꯇꯩ MLAꯁꯤꯡꯗꯣ ꯍꯧꯖꯤꯛ ꯇꯨꯝꯃꯒ ꯂꯩꯕꯤꯔꯤꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯩꯈꯣꯏꯅ ꯍꯪꯖꯅꯤꯡꯉꯤꯁꯦ ꯃꯈꯣꯏꯅ ꯇꯨꯝꯃꯒ ꯂꯩꯕꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯑꯗꯨꯒ ꯋꯥꯕꯗꯤ ꯃꯈꯣꯏꯅ ꯂꯩꯕꯥꯛꯀꯤ ꯃꯄꯨ ꯑꯣꯏꯕꯅꯤꯅ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯑꯣꯏꯅ ꯂꯩꯈ꯭ꯔꯒ ꯂꯩꯕꯥꯛꯀꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯂꯩꯈ꯭ꯔꯒ ꯃꯣꯏꯅ ꯇꯨꯃꯤꯟ ꯂꯩꯔꯒ प्रजादा वाहनबिरी कईगिनो अदुगा मैरा पाइबिसिंगबना लेबाक ngahанba angang volunteersingबना लेबाक ngahанba मोइना एसी रूमदा नुंगाई नुंगाइना तुमगा लेबा पोथारगा लेबा मरम करिनो अखोई लेबाकसे वाबदा खम थेंगबनी थोकबिरओ मखोई प्रजागी महूत सिलगा अखोइना थागतखिबनी प्रजाना वारिसि करिनो थोकबिरगा हंगबिरो सिने अखोइना पामजाबा अखोइना ngasi पंजाबान खुजा वांग लेकाइगी मैरा पाइबिसिंगना ngasi वाकत मिकम खमजरिबसे अखोइना असम लाइफनना
ꯍꯧꯖꯤꯛ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯏꯔꯥꯡ ꯊꯣꯛꯏꯕꯁꯤꯗ ꯑꯩꯈꯣꯏꯅ ꯀꯨꯀꯤꯒꯤ ꯃꯤꯆꯪꯗ ꯑꯣꯏꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯔꯦꯁꯤꯗꯦꯟꯁꯤꯡ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯂꯣꯝꯗꯒꯤ ꯆꯪꯉꯛꯄ ꯀꯨꯀꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯒꯤ ꯇꯣꯉꯥꯟꯅ ꯃꯈꯣꯏꯅ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯇꯧꯕ ꯊꯕꯛꯁꯦ ꯃꯁꯤꯗꯩꯁꯤꯗ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯁꯄꯣꯔꯠ ꯇꯧꯕꯒꯤ ꯃꯃꯤ ꯑꯃ ꯌꯥꯝ ꯆꯥꯎꯅ ꯇꯥꯏꯌꯦꯅ ꯑꯩꯈꯣꯏꯅ ꯈꯟꯖꯩ ꯇꯧꯕꯗꯤ ꯃꯈꯣꯏꯅ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛꯇ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯇꯣꯔꯕꯨꯡꯗꯁꯨ ꯆꯪꯒꯦꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯅ ꯆꯪꯒꯦ ꯇꯧꯕꯗꯁꯨ ꯃꯈꯣꯏꯒ ꯃꯨꯛꯅꯕꯁꯦ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯖꯩ ꯑꯗꯨꯒꯨꯝꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯀꯩꯅꯣꯁꯤꯗ ꯃꯈꯣꯏꯅ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯂꯦꯞꯄꯤꯔꯒ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯐꯅꯕ ꯁꯤꯟꯕꯤꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯅ ꯅꯥꯀꯟ ꯅꯥꯝꯃꯗ ꯂꯦꯞꯄꯒ ꯁꯄꯣꯔꯠ ꯇꯧꯕꯤꯕꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯅ ꯃꯩꯔꯥ ꯄꯥꯏꯕꯤ ꯅꯨꯄꯤꯁꯤꯡꯅ ꯑꯗꯨꯒꯨꯝꯕꯁꯤꯡꯁꯦ ꯇꯧꯕꯤꯒꯅꯨ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯗ꯭ꯌꯨꯇꯤꯗꯨ ꯇꯧꯕꯤꯕ ꯃꯇꯝꯗ ꯁꯥꯏꯠ ꯑꯅꯤꯃꯛꯀꯤ ꯂꯩꯕꯥꯛꯀꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯇꯧꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯤꯅ ꯄꯦꯟꯖꯒꯗꯕꯅꯤ ꯃꯈꯣꯏꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯦꯔꯧꯗꯁꯨ ꯎꯖꯈ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯇꯧꯕꯁꯦ ꯃꯃꯥꯡꯗ ꯂꯩꯈꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯎꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯗ꯭ꯔꯒꯁꯨ ꯑꯗꯨꯕꯨ ꯃꯇꯨꯡ ꯇꯥꯔꯛꯄꯁꯤꯗꯗꯤ ꯃꯈꯣꯏꯅ ꯅꯥꯀꯟ ꯅꯥꯀꯟꯒꯤ ꯑꯣꯏꯕ ꯃꯤꯆꯪ ꯆꯪꯕꯁꯦ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡꯁꯦ ꯊꯝꯖꯔꯤ The mothers of the Imakaitel protesting against the Assam Rifle and their attitude towards the Meitei women. Their attitude is very terrible. On the 3rd August at Torbung, when the Kuki militants were trying to bury their dead bodies, they were burying their dead bodies with our history. And to stop them burying our history with their dead bodies, large number of the peoples from the Manipur marched towards the Torbung and the women of Manipur were stopped by the Assam Rifles and then RAF, and they were using what kind of terrible things was that the electrified wires, and they were using the poisonous chemical spray and even stamped at our women on the ground, and that was very but crying incident. We were very shocked, and our Modi ji, when he spoke about the 2 cooking women naked, he spoke that this woman is what he felt about the women, and what about the Manipuri women 40, 50, 60 who were that injured on the ground at the Torbung. What about that? What are we? Where do we come from? What he thinks? That is our question to her. And now our BJP leader, Mrs. Sada Devi, also did not speak about that anything. She does not mention any words about our Meitei women. And our demand is to draw back, to withdraw the Assam Rifles from Manipur. That is our demand. And the Assam Rifles are one-sided, and they are here for our security and for our safety. Now they are not for our safety and for our security. They are not. So our demand is again and again to withdraw Assam Rifles from Manipur. Until and unless they are withdrawn from the Manipur, we will march ahead our movement in most terrible way, and that consequences, the responsibility should take by the state government and the inter-government. That is what. And the last thing, if the government of India cannot control, cannot give solution to this crisis, then our final demand will be to review the merger agreement with the government of India. Okay, there are certain also another battalions of Assam Rifle who is neutral in every part. So there are some few who has been against taking the one-sided nature. But how did you see blaming by few Assam Rifles to the whole? We have seen Assam Rifles dancing with the Kuki women, and we, the Meitei women, will never hold anyone's feet for our safety. We have our spirit with the loves of our motherland. We will again and again rise up for our safety. We do not need anyone's help. We will